करीनो तौर से मफम मंगा दसु इंटरनेट अमा बंद तौखरा है को करी सुदान मखोइन तौर से करम ते ज्ञान मिनम तादे आराम भाई की एती की मियो एक रफाद न पूखिबगी वानी पाव से थोकले से याम साथे नुंगाइते महोय द ममित तुम्बरा अंदर की सिंग चाउदा मखोइन मतेंग तौखि मखै द महोय से करम तो उद्रब जाला अतय अतय में आमम लेरिमनी अलाल भाई यामन साउन साउन सत्थबा अदु मखैदुरी फागे खोद के अम तौगे अता तौगे हाइबे लेते अदुगा प्रजा मयाम की सेवा तौरिबा प्रजा मयाम बु वाब कांदे कल्लिबा अदुगु मियोयदुदी मोय सीबीआई रे तुबीआई रे तौरगा फाजल हलिना चौखत्रिबा खरनि मतुंगदा अदुना कुमथ्रकलेगा अदुम अतय अतय कम्युनिटी दसो अदुम लानिमनि मतम लेरिंगे ददु अथोबदा थादोकनबा दो हमेशा अखोय लाउजरिमनि एक नंबर दा दुई नंबर दा गजा की पावबु ngasi sumyo yani ma sibagi pauni mohoi ki lanme ki IDF ki myo yani ma building makha da du so Hamas amasung Al Qasim ki taraf ta ki mokoi na sinna thamba zal hai bata re adura phasi halaga sai ki lanme ma kaisi kanam tawbani IDF की welcome अदुगुंबा असुम तौदना याथिना होजि मोहगी एड्स सेंटर मोहगी एड्स अखोगी चानिंगा थानिंगा डिस्ट्रीब्यूशन है बतारे अदुगुंबदसु याम साथिना काप थिंदना मियोय याम साथिना सही तौबगी वानी असाई पाव फाउदरी मियोय मंगा और की एड्स सेंटर से हजिक सेंट्रल गजा दम को पुरकले सिगे हजिक की कनम ओरि मखैसे सेंट्रल गजा नॉर्थ गजा माद्रेदी जबलिया माद्रेदी नेजरिन कॉरिडोर सिने चंगम मखैसिदा हजिक से याम साथिना मखोइना ग्राउंड पर्सन से तौरगा मखोगी फाखिबा मियोय मखैजी लौथोकपगी याम कन्न होदनरि मादुसु अल कासिम होगी अल कासिम ब्रिगेड की मखोगी स्पोर्ट पर्सन दुना स्टेटमेंट पी खरमनी सुम कन्न ग्राउंड पर्सन तौरप तारगदी फादन लेखिबा मियोय दुसु हिंगने अब थाजदे सिनि हारिसे अरे मोय मखुति यौरोसिनि हारिसे मोय मखु यौरोसिनि यौद्रिङैदा कनम तौखिबना हालगनि सिनि हजि हारसे माद्रे दि सोमनबु ईरान लोंगी पावनबु ईरान की मखुत यामन सावरबा डॉक्यूमेंट खर अखोगी थेंगनबै वानी इजराइल की असिनबु करी मोंगदाबदा न्यूक्लियर की अखोगी डॉक्यूमेंट सिक्रेट डॉक्यूमेंट अदुकुंबा कनम खरमसु मखोय खुत्त लागी बैवान अदुना हजिक अदु तनते याम साथीना कनम मनुंग सिदा इजराइल मनुंग सिदा याम साथीना है बतारे याम साथीना अखोगी प्रोटेस्ट असिन चिंगबा याम साथीना कन्न तौरिया बहुजी करिगे दी सुक्त पिक्सल खरे माइके मेरी दगी तक्सल लग पकांदने माइके मेरी दगी तक्सल लगतना मादरे दी ग्राउंड पूरा रास्ते में क्यों खड़ा है पागल है क्या तुम लोग लंबी दे लेचन थाजन ममाया है तो उसे थोई द्रिबा अंबी लतांग ने चन मयांग खातिर बात नते सवाल सुन लंबी दा रास्ते में क्यों रुका है रास्ते तो देना चाहिए ना अंधा अंबी लतांग चन मरोलबा मी चफम ने हबा ज्ञान ता किद्रुमी अदुने हजिक तौरिसे अदु याम साथि नुंगाय तसिगी थौदोक मगैसे हजिक त मादुगा योम ते नुंगाय त बाइबु हजिक अखोय मणिपुर दा हजिक थोगलिबा थौदोक से असि मयाम अम तोइना थुबदा थादोकनबा थुबदा हाइदु याम साथिना करिगा हंदकि इचाउदुदा मखोइना तौखिबा मितनु उरिमनि मतेंग से लोइमक त चलेगा मतेंग तौखिबा सहायता तौखिबा मैते वगैरह पांगल वगैरह इनि वगैरह अदु सरकार की मिनन ताप तौदु मिचम दुना ना बताउरिदो अदु कुंबा यूनिट तुना अदु कुंबा ग्रुप तुना ना बताउरिदो असि मथक सिरा मखोइना हजिक सीबीआई रा तुबीआई रा थाजन नाम अमा
ꯑꯃ ꯇꯧꯔꯤꯁꯦ ꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯀꯩꯅꯣꯝ ꯅꯥꯕ ꯈꯪꯉꯤꯕ꯭ꯔꯅꯦ ꯑꯗꯨ ꯈꯛꯇꯅꯤꯗ ꯑꯩꯅ ꯄꯥꯝꯖꯔꯤꯁꯦ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁ ꯍꯥꯏꯕꯕꯨ ꯑꯊꯨꯕꯗ ꯊꯥꯗꯣꯛꯄꯤꯕ ꯀꯔꯤꯒꯤ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯁꯦ ꯆꯥꯎꯊꯣꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯐꯤꯕꯝꯁꯦ ꯌꯥꯝ ꯆꯥꯎꯊꯣꯔꯛꯇ꯭ꯔꯤꯉꯩꯗ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ 5-6ꯇ ꯏꯟꯇꯔꯅꯦꯠ ꯁꯨꯠꯗꯥꯎꯟ ꯑꯃ ꯁꯨꯠꯗꯥꯎꯟ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯑꯣꯏꯔꯛꯏꯁꯦ ꯑꯣꯏꯔꯛꯇꯅꯕ ꯇꯨꯡꯗ ꯁꯤ ꯂꯣꯏꯅꯃꯛ ꯃꯈꯣꯏꯒꯤ ꯄ꯭ꯂꯦꯅꯤꯡ ꯔꯥꯖꯅꯤꯇꯤ ꯁꯥꯟꯅꯕꯇ ꯃꯥꯜꯂꯤ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯃꯈꯣꯏꯒꯤꯁꯦ ꯑꯗꯨꯒ ꯗꯨꯏ ꯅꯝꯕꯔꯗꯅꯕꯨ ꯁꯣꯝꯗꯅꯕꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯒꯖꯥ ꯃꯅꯨꯡꯗ ꯇꯧꯔꯤꯕ ꯖꯨꯂꯨꯝ ꯃꯈꯩꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯌꯦꯡꯕꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯏꯕꯗꯨꯕꯨ ꯍꯧꯖꯤꯛ ꯀꯩꯅꯣꯝꯗꯁꯨ ꯂꯦꯕꯅꯟꯗꯁꯨ IDFꯀꯤ ꯇꯔꯞꯇꯒꯤ ꯏꯖꯔꯥꯏꯜꯒꯤ ꯇꯔꯞꯇꯒꯤ ꯂꯦꯕꯅꯟꯗꯁꯨ ꯃꯈꯣꯏꯒꯤ ꯀꯩꯅꯣꯝ ꯑꯃ ꯄꯤꯈ꯭ꯔꯕꯅꯤ ꯂꯦꯕꯅꯟꯕꯨꯁꯨ ꯒꯥꯖꯥꯒꯨꯝꯕ ꯁꯦꯝꯗꯣꯛꯀꯅꯤ ꯑꯃ ꯇꯧꯒꯅꯤ ꯑꯗꯨ ꯇꯧꯒꯅꯤ ꯍꯥꯏꯅ ꯈꯪꯉꯤꯕ꯭ꯔꯅꯦ ꯑꯗꯨꯅꯤ ꯃꯗꯨ ꯁꯣꯝꯗ ꯃꯤꯑꯣꯏ ꯈꯔ ꯑꯃꯁꯨ ꯆꯠꯂꯤ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯃꯆꯥ ꯉꯥꯛꯇꯅꯤ ꯁꯤ ꯃꯈꯩꯁꯤꯅꯕꯨ ꯁꯤ ꯂꯣꯏꯅ ꯀꯣꯏꯅꯔꯨꯔꯒ ꯏꯗꯀꯤ ꯂꯧꯔꯥꯡꯒꯤ ꯃꯆꯥꯒꯤ ꯀꯨꯝꯊꯔꯛꯏꯕ ꯑꯩꯈꯣꯏ ꯃꯈꯩꯁꯦ ꯏꯗꯀꯤ ꯍꯥꯏꯕꯗꯤ ꯏꯗꯄꯨꯗꯤ ꯍꯌꯦꯡꯁꯨ ꯁꯨꯇꯤꯅꯤ ꯍꯪꯆꯤꯠꯁꯨ ꯁꯨꯇꯤꯅꯤ ꯁꯨꯇꯤ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤꯅꯕꯨ ꯍꯌꯦꯡꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯔꯦꯕ ꯍꯌꯦꯡꯁꯨ ꯂꯩꯔꯤ ꯍꯪꯆꯤꯠꯁꯨ ꯂꯩꯔꯦ ꯑꯗꯨ ꯉꯥ ꯂꯧꯔꯨꯗꯅ ꯉꯥ ꯊꯣꯡꯒꯅꯤ ꯍꯥꯏꯅ ꯀꯣꯂꯤꯒ ꯉꯥꯒ ꯊꯣꯡꯒꯅꯤ ꯍꯥꯏꯅ ꯉꯥ ꯂꯥꯡ ꯂꯧꯔꯨꯔꯤꯕꯅꯤ ꯑꯗꯨ ꯁꯤꯅ ꯁꯥꯎꯗꯤꯒꯤ ꯚ꯭ꯌꯨ ꯍꯥꯏꯕ ꯇꯥꯔꯦ ꯁꯤ ꯃꯈꯩꯁꯤ ꯂꯧꯔꯥꯡ ꯃꯆꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯛꯏ ꯁꯥꯎꯗꯤꯁꯤ ꯂꯧꯔꯥꯡ ꯃꯆꯥꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯁꯤꯔꯛꯏ ꯏꯆꯤꯛ ꯆꯤꯛꯂꯛꯄꯁꯤꯗꯅꯦ ꯌꯨꯝꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯂꯥꯛꯏ ꯊꯃꯣꯏꯁꯦ ꯀꯔꯤꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯌꯨꯝꯗ ꯏꯠ ꯂꯥꯡꯁꯦ ꯁꯣꯜꯂꯝꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯒ ꯏꯟꯖꯣꯏ ꯇꯧꯔꯝꯕ ꯇꯥꯔꯒꯗꯤ ꯊꯃꯣꯏꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯍꯔꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯗꯨ ꯕꯤꯗꯦꯁꯇ ꯂꯩꯔꯗꯤ ꯁꯤ ꯑꯣꯏꯕ ꯇꯥꯏ ꯈꯔ ꯑꯃꯁꯨ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯑꯗꯨ ꯇꯧꯔꯦ ꯑꯩꯈꯣꯏꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯤꯁꯦ ꯌꯥꯝ ꯁꯥꯡꯂꯦ ꯑꯗꯨ ꯏꯟꯁꯥꯜꯂꯥ ꯍꯟꯗꯛ ꯂꯥꯛꯏꯕ ꯏꯠꯁꯤ ꯐꯥꯎꯕ ꯑꯜꯂꯥꯅ ꯍꯌꯥꯗ꯭ꯔꯥ ꯂꯩꯕ ꯇꯥꯔꯒꯗꯤ ꯌꯨꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯄꯨꯟꯅ ꯍꯁꯂꯥꯡꯁꯤ ꯇꯧꯔꯅꯤ ꯀꯔꯤꯒꯤ ꯍꯥꯏꯕꯗꯤ 2007ꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯠ ꯑꯃ ꯐꯥꯎꯕ ꯌꯨꯝꯗ ꯇꯧꯗ꯭ꯔꯤ ꯂꯣꯏꯅ ꯁꯥꯎꯗꯤ ꯑꯔꯕꯇꯅꯤ ꯕꯀ꯭ꯔꯤ ꯏꯠ ꯑꯣꯏꯒꯦꯔꯥ ꯔꯝꯖꯥꯟ ꯏꯠ ꯑꯣꯏꯒꯦꯔꯥ A to Z ꯁꯥꯎꯗꯤ ꯑꯔꯕꯇꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯛꯏꯁꯦ ꯑꯗꯨ ꯁꯥꯡꯂꯦ ꯌꯥꯝ ꯁꯥꯊꯤꯅ ꯁꯥꯡꯂꯦ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯂꯥꯟꯅ ꯉꯝꯍꯜꯂꯁꯨ ꯑꯣꯏꯁꯅꯨꯀꯣ ꯌꯨꯝꯗ ꯇꯧꯔꯒ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅꯤ ꯏꯇꯥꯎꯁꯤꯡ ꯑꯗꯨꯅꯤ ꯍꯧꯖꯤꯛꯀꯤ ꯒꯖꯥꯒꯤ ꯄꯥꯎ ꯍꯥꯏꯕꯕꯨ ꯏꯖꯔꯥꯏꯜꯒꯤ ꯄꯥꯎ ꯍꯥꯏꯕꯕꯨ ꯑꯗꯨꯅꯤ ꯃꯈꯣꯏꯒꯤ ꯃꯤꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯉꯔꯥꯡ ꯅꯍꯥꯜꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯁꯤꯔꯝꯅꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯦ ꯑꯗꯨꯒ ꯅꯍꯥꯜ ꯏꯔꯥꯏ ꯅꯨꯃꯤꯠꯁꯨ ꯑꯃꯨꯛꯀ ꯕꯤꯜꯗꯤꯡ ꯑꯃꯗ ꯑꯗꯨꯝ ꯃꯈꯣꯏꯅ ꯁꯦꯝ ꯁꯥꯗꯅ ꯍꯧꯖꯤꯛ ꯒꯖꯥ ꯃꯅꯨꯡꯁꯤꯒꯤ ꯂꯝꯕꯤ ꯂꯇꯥꯡꯁꯦ ꯂꯣꯏꯅ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚꯅꯤ ꯍꯧꯖꯤꯛ A to Z ꯀꯔꯤꯒꯤꯗꯤ ꯄꯤꯛꯁꯜꯂꯛꯑꯕꯅꯤꯅ ꯃꯁꯥꯒꯤ ꯁꯦꯐꯇꯤ ꯑꯗꯨ IDF ꯑꯃꯁꯨꯡ ꯏꯖꯔꯥꯏꯜꯅ ꯍꯥꯏꯔꯤꯁꯤꯅꯕꯨ ꯑꯍꯥꯟꯕꯗ ꯍꯃꯥꯁꯁꯦ ꯂꯣꯏꯖꯜꯒꯅꯤ ꯁꯤꯅꯕ ꯑꯗꯨꯅ ꯊꯥ 19-19 ꯂꯥꯟ ꯇꯧꯔꯛꯄꯗ ꯐꯥꯎꯕ ꯃꯈꯣꯏꯅ ꯂꯣꯏꯖꯜꯕ ꯉꯝꯈꯤꯗ꯭ꯔꯒ ꯍꯧꯖꯤꯛ ꯀꯔꯤ ꯃꯑꯣꯡꯗ ꯃꯈꯣꯏꯅ ꯂꯣꯏꯖꯜꯒꯗꯧꯔꯤꯁꯦ ꯁꯤꯔꯁꯨ ꯉꯝꯂꯣꯏ ꯑꯗꯨ ꯂꯣꯏꯖꯜꯒꯅꯤ ꯍꯥꯏꯅ ꯇꯧꯔꯁꯨ ꯃꯈꯣꯏ ꯂꯣꯏꯈꯤꯕ ꯇꯥꯔꯒꯁꯨ ꯉꯁꯥꯏꯒꯤ ꯍꯣꯁꯇꯦꯖꯦꯁ ꯐꯥꯗꯅ ꯊꯝꯈ꯭ꯔꯤꯕ ꯃꯈꯩꯗꯨꯁꯨ ꯑꯗꯨꯁꯨ ꯂꯣꯏꯈꯤꯅ ꯃꯈꯣꯏꯒ ꯂꯣꯏꯒꯦꯗ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯊꯧ ꯇꯥꯏꯕ ꯏꯖꯔꯥꯏꯜ ꯑꯗꯨ ꯏꯖꯔꯥꯏꯜꯒꯤ ꯃꯦꯟ ꯃꯛꯁꯠ ꯍꯥꯏꯕꯕꯨ ꯀꯩꯅꯣ ꯒꯖꯥꯁꯤ ꯄꯨꯔꯥ ꯂꯣꯏꯊꯣꯛꯂꯒ ꯃꯗꯨꯗꯩꯗꯤ ꯁꯣꯝꯗꯒꯤ ꯌꯨꯔꯣꯞ ꯂꯣꯝꯗꯒꯤꯁꯨ ꯐ꯭ꯔꯥꯟꯁ ꯑꯃꯁꯨꯡ ꯖꯔꯃꯟ ꯑꯁꯤꯅꯆꯤꯡꯕ 2 ꯁ꯭ꯇꯦꯠꯀꯤ ꯁꯣꯂꯨꯁꯟꯗꯣ ꯑꯗꯨꯒꯤꯁꯨ ꯃꯤꯇꯤꯡ ꯃꯆꯥ ꯑꯃ ꯂꯩꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯈꯣꯏꯅ ꯍꯥꯏꯖꯔꯤꯕꯅꯕꯨ ꯐꯝꯂꯒ ꯑꯍꯥꯟꯕ ꯂꯥꯟꯁꯤ ꯂꯦꯞꯂꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐꯥꯈꯤꯕ ꯃꯤꯁꯤ ꯂꯣꯏ ꯊꯥꯗꯣꯛꯍꯜꯂꯒ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯝꯁꯤꯗ ꯌꯥꯎꯗꯕ ꯍꯧꯖꯤꯛꯀꯤ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯆꯤꯡꯕ ꯍꯧꯖꯤꯛꯀꯤ ꯒꯖꯥ ꯃꯅꯨꯡꯗ ꯍꯧꯖꯤꯛꯀꯤ ꯑꯜ ꯀꯥꯁꯤꯝ ꯑꯣꯏꯒꯦꯔꯥ ꯃꯗꯨꯗꯩꯗꯤ ꯍꯃꯥꯁ ꯑꯣꯏꯒꯦꯔꯥ ꯃꯈꯣꯏ ꯃꯌꯦꯛꯁꯤꯅ ꯃꯀꯣꯛ ꯆꯤꯡꯗꯕꯗ ꯑꯃꯨꯛꯀ ꯔꯤꯕꯤꯜ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯒꯖꯥꯁꯦ ꯑꯃꯨꯛꯀ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯑꯗꯨꯒꯤ ꯃꯇꯨꯡꯗ 2 ꯁ꯭ꯇꯦꯠ ꯁꯣꯂꯨꯁꯟ ꯁꯤꯒꯨꯝꯕꯒꯤ ꯄꯨꯔꯛꯄꯒꯤ ꯋꯥꯅꯕ ꯍꯥꯏꯅꯔꯤꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨ ꯅꯍꯤꯁꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯂꯥꯏꯐꯁꯦ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯏꯟꯁꯥꯡ ꯑꯃ ꯂꯥꯡ ꯈꯣꯠꯀꯅꯤꯕꯅꯤ ꯑꯗꯨ ꯁꯥꯎꯗꯤꯒꯤ ꯃꯈꯣꯏ ꯃꯈꯩꯁꯤꯁꯨ ꯐꯪꯅꯔꯦ ꯂꯝꯕꯤꯗ ꯑꯗꯨ ꯂꯥꯛꯂꯦ ꯃꯈꯣꯏ ꯃꯈꯩꯁꯤꯁꯨ ꯃꯌꯥꯝ ꯑꯃꯒꯁꯨ ꯍꯥꯏꯗ ꯂꯥꯎꯅꯔꯝꯂꯦ ꯂꯝꯕꯤ ꯄꯤꯗꯕꯒꯤ ꯁꯤ ꯁꯥꯎꯗꯤ ꯑꯔꯕꯅꯤ ꯈꯪꯉꯤꯕ꯭ꯔꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤꯅꯤ ꯁꯂꯥꯝ ꯑꯂꯩꯀꯨꯝ